ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯥ ꯇꯥꯎꯕ ꯉꯥ ꯊꯣꯡꯕ ꯇꯧꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯆꯦꯅ ꯉꯥꯁꯦ ꯇꯨꯁꯤ ꯉꯥꯁꯤ ꯂꯩꯔ ꯄꯨꯔꯛꯑꯦ ꯑꯗꯨ ꯇꯨꯁꯤ ꯉꯥ ꯃꯌꯥꯝ ꯈꯨꯌꯥꯝꯁꯦ ꯁꯤꯁꯨ ꯃꯌꯥꯝꯁꯦ ꯇꯥꯎꯗꯣꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯥꯝꯕ ꯃꯕꯨꯛ ꯃꯦꯠꯄ ꯈꯣꯠꯄ ꯍꯧꯔꯛꯑꯒꯦ ꯑꯗꯨꯒ ꯇꯥꯎꯕ ꯍꯧꯒꯠꯂꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥ ꯑꯆꯧꯕꯗꯣ ꯍꯥꯟꯅ ꯇꯥꯎꯔꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯑꯃꯨꯔꯛ ꯇꯥꯎꯔꯦ ꯑꯃꯨꯔꯛ ꯇꯥꯎꯔ ꯍꯧꯖꯤꯛ ꯂꯣꯏꯔꯅꯤ ꯁꯤ ꯈꯛꯇ ꯉꯥꯏꯔꯦꯀꯣ ꯍꯧꯖꯤꯛ ꯁꯤꯅ ꯍꯧꯖꯤꯛ ꯃꯕꯨꯛ ꯂꯣꯏ ꯃꯦꯠꯊꯣꯛꯑꯦ ꯍꯧꯖꯤꯛ ꯃꯕꯨꯛ ꯃꯦꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯔꯦꯀꯣ ꯆꯅꯝ ꯇꯤꯜꯍꯧ ꯉꯧꯕ ꯈꯣꯠꯄꯗꯣ ꯑꯩ ꯉꯧꯗ꯭ꯔꯦ ꯈꯔ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯗꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯁꯤ ꯉꯧꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯂꯨꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯩ ꯁꯤꯗꯅꯦ ꯃꯆꯨꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯃꯣꯔꯣꯛꯀ ꯊꯤꯠꯄꯁꯦ ꯁꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤꯁꯦ ꯀꯣ ꯃꯍꯤ ꯇꯥꯎꯔ ꯊꯣꯡꯕꯅꯤꯅ ꯃꯍꯤ ꯈꯤꯇꯪ ꯈꯛꯇꯤ ꯌꯥꯎꯍꯜꯂꯅꯤꯀꯣ ꯃꯌꯥꯝ ꯃꯍꯤꯁꯦ ꯀꯣ ꯁꯤꯗ ꯑꯗꯨꯝ ꯌꯥꯍꯜꯂꯒ ꯉꯥꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯍꯧꯖꯤꯛ ꯁꯤꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯈꯛꯇꯅꯤꯅ ꯃꯤ ꯑꯅꯤ ꯈꯛꯇꯅꯤ ꯑꯗꯣ ꯍꯥꯞꯄꯦ ꯃꯀꯣꯛꯁꯨ ꯍꯥꯞꯆꯜꯂꯦ ꯌꯥꯝꯕ꯭ꯔꯥ ꯈꯪꯗꯦꯗ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦ ꯉꯥꯁꯦ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯐꯨꯠꯂꯒ ꯈꯤꯇꯪ ꯈꯔꯁꯨ ꯃꯨꯟꯅ ꯇꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯈꯤꯇꯪ ꯐꯨꯠꯍꯜꯂꯅꯤꯀꯣ ꯃꯀꯣꯛꯁꯦ ꯀꯦꯝ ꯀꯦꯝ ꯂꯥꯎ ꯇꯥꯎꯕꯅꯦ ꯊꯣꯡꯕꯗꯕꯨꯗꯤ ꯍꯣꯔꯦꯟꯗꯤ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯊꯨꯝ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯊꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯒ ꯈꯤꯇꯪ ꯑꯣꯠꯈꯥꯏꯔꯒ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯑꯩ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒ ꯌꯥꯔꯦꯀꯣ ꯉꯥ ꯊꯣꯡꯕꯁꯦ ꯑꯩ ꯃꯈꯣꯡꯗ ꯁꯨꯝ ꯊꯣꯛꯂꯛꯏꯗꯤ ꯀꯩꯅꯣꯅꯦ ꯁꯤ ꯃꯇꯨꯝ ꯐꯖꯕꯒꯁꯨ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯔꯅꯤ ꯂꯣꯏꯁꯤꯟꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛ ꯉꯥ ꯊꯣꯡꯕꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗꯅ ꯉꯥ ꯑꯆꯧꯕꯗ ꯇꯥꯎꯕ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯃꯆꯥ ꯑꯃꯨꯛ ꯇꯥꯎꯕ ꯍꯧꯔꯅꯤ ꯃꯌꯥꯝ ꯉꯥꯁꯦ ꯍꯧꯖꯤꯛ ꯇꯥꯎꯕ ꯈꯔꯁꯦ ꯃꯨꯟꯖꯜꯂꯛꯑꯦ ꯂꯧꯈꯠꯂꯒꯦ ꯃꯆꯥꯁꯦ ꯃꯌꯥꯝ ꯁꯤꯈꯩꯁꯦ ꯍꯧꯖꯤꯛ ꯇꯥꯎꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯇꯩꯁꯨ ꯇꯥꯎꯔꯤ ꯈꯥꯡꯒꯤ ꯀꯟꯗꯤꯁꯟꯒꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯇꯥꯎꯔꯛꯑꯕꯅꯤꯅ ꯉꯥꯁꯦ ꯁꯤꯗꯅ ꯒ꯭ꯔꯨꯞ ꯑꯃ ꯇꯥꯎꯔꯤ ꯉꯥꯁꯦ ꯌꯥꯝꯕꯅꯦ ꯈꯥꯡ ꯑꯅꯤ ꯊꯣꯛꯅ ꯇꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤ ꯉꯥ ꯇꯥꯎꯕ ꯂꯣꯏꯁꯤꯜꯂꯦ ꯁꯨ ꯁꯥꯃꯨ ꯌꯥꯝ ꯇꯥꯎꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯊꯣꯡꯕꯗꯨꯗꯤ ꯃꯔꯛꯇ ꯑꯗꯨꯝ ꯆꯥꯛ ꯆꯥꯈ꯭ꯔꯦ ꯆꯥꯛ ꯆꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯅꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯉꯥꯗꯣ ꯌꯥꯝꯃꯜꯂꯦꯅꯀꯣ ꯁꯤꯈꯩꯁꯤꯃ ꯀꯩꯅꯣ ꯇꯧꯊꯣꯛꯑꯦ ꯌꯥꯏꯊꯣꯛꯑꯦ ꯇꯥꯎꯕꯁꯤꯗꯅꯦ ꯋꯥꯔꯕ ꯑꯗꯨꯗꯒꯤ ꯈꯨꯌꯥꯝꯁꯦ ꯌꯦꯡꯉꯨꯗꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯤꯗꯤ ꯀꯥꯟꯅꯄꯣꯠꯇꯦꯗ ꯈꯔ ꯌꯥꯏꯊꯣꯛꯀꯦꯅ ꯌꯥꯏꯊꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯕ ꯉꯥ ꯇꯥꯎꯕ ꯃꯌꯥꯝꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯣꯔꯦꯟ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ